ꯃꯌꯥꯝ ꯃꯇ꯭ꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯝꯕ ꯆꯥꯎꯔꯦꯜ ꯍꯧꯕꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠꯄ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯁꯤꯡ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯏꯔꯥꯠꯄꯒꯤ ꯃꯥꯏ ꯃꯅꯨꯡꯁꯤꯗꯗꯤ ꯆꯪꯕ ꯌꯥꯗꯦꯀꯣꯅ ꯍꯥꯏꯅꯗꯅ ꯊꯣꯡꯒꯥꯟꯗ ꯀꯩꯗ ꯍꯥꯏꯅꯕ ꯈꯣꯠꯅꯕ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯅꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯪꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯁꯤꯡꯅ ꯃꯄꯥꯝꯗ ꯆꯪꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯈꯔ ꯂꯩꯀꯣ ꯊꯕꯥꯜ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯊꯕꯥꯜ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯇꯔꯥꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯀꯨꯟꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯊꯕꯥꯜꯁꯤꯡꯁꯦ ꯃꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯆꯪꯍꯩꯗꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯪꯁꯨ ꯆꯪꯅꯗꯦꯀꯣ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯆꯪꯂꯨꯔꯒꯗꯤ ꯑꯃꯥꯡꯕ ꯑꯣꯏ ꯑꯗꯨꯒ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯊꯣꯛꯀꯜꯂꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯇꯔꯥꯒ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯃꯁꯨꯡ ꯀꯨꯟꯃꯥꯄꯟꯅꯤ ꯄꯥꯟꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯏꯔꯥꯠ ꯃꯅꯨꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯆꯪꯗ꯭ꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯟꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯈꯔ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯄꯤꯛꯁꯦ ꯂꯧꯈꯠꯆꯕꯅꯤꯅ ꯈꯔ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯔꯝꯒꯦ ꯑꯗꯨꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯈꯥꯕꯒꯤ ꯃꯣꯡꯕ ꯃꯔꯟ ꯌꯥꯏꯗꯒꯤ ꯃꯈꯣꯡ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯈꯥꯕꯒꯤ ꯃꯣꯡꯕ ꯃꯔꯟ ꯌꯥꯏ ꯑꯁꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯅ ꯅꯤꯜꯂꯔꯦ ꯀꯥꯎꯔꯦꯜ ꯁꯟ ꯃꯔꯥꯏ ꯇꯥꯔꯦ ꯈꯥꯕꯒꯤ ꯂꯝꯗꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯅꯪꯉꯦ ꯍꯥꯏꯗꯅ ꯍꯥꯏ ꯍꯥꯏꯕꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯤꯅ ꯈꯥꯕꯒꯤ ꯃꯣꯡꯕ ꯃꯔꯟ ꯌꯥꯏꯗꯒꯤ ꯃꯍꯥꯛꯁꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯈꯥꯕꯒꯤ ꯃꯍꯥꯛꯀꯤ ꯃꯔꯟ ꯌꯥꯏꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯈꯥꯕ ꯌꯦꯛ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯃꯨꯟꯅ ꯇꯥꯟꯅꯔꯝꯃꯦꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯣꯏꯌꯨꯝ ꯃꯄꯥꯎ ꯂꯧꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯦ ꯃꯍꯥꯛꯁꯤ ꯃꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯃꯍꯥꯛꯅ ꯈꯣꯡ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯒꯤ ꯑꯋꯥꯕ ꯅꯪꯍꯧꯕꯅꯦꯁꯦ ꯃꯣꯏ ꯈꯪꯅꯔꯛꯑꯦꯕ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯅꯦꯕ ꯈꯥꯕꯅ ꯊꯤꯔꯛꯄꯅꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯍꯥꯛꯇꯤ ꯁꯦꯂꯣꯏ ꯂꯩꯃꯥꯏ ꯆꯤꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯀꯥꯈꯤꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨꯒ ꯃꯗꯨꯗ ꯈꯥꯕꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯊꯦꯡꯅꯗ꯭ꯔꯦ ꯑꯗꯨꯗ ꯀꯔꯤꯅ ꯀꯔꯝ ꯇꯧꯔꯒ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯒꯗꯒꯦ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯁꯝ ꯀꯦꯜꯍꯧꯕ ꯁꯝ ꯑꯗꯒꯤ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨꯒꯨꯝꯕ ꯐꯤꯔꯣꯟꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯏꯔꯥꯠ ꯊꯧꯅꯤꯁꯦ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗꯒꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯍꯧꯋꯦꯕ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯥꯎꯔꯦꯜ ꯍꯧꯕ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯧꯈꯤꯕꯗꯨꯗꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯤꯅ ꯁꯦꯂꯣꯏ ꯂꯩꯃꯥꯏ ꯆꯤꯡꯗꯒꯤ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯒ ꯇꯔꯨꯛꯅꯤ ꯄꯥꯟꯕꯗ ꯄꯣꯊꯥꯔꯦ ꯀꯨꯝꯊꯔꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯇꯔꯦꯠꯅꯤꯗ ꯃꯍꯥꯛꯁꯤ ꯆꯪꯉꯛꯑꯦꯅ ꯍꯥꯏ ꯇꯔꯦꯠꯅꯤꯁꯤꯗ ꯃꯍꯥꯛ ꯆꯪꯉꯕ ꯃꯇꯨꯡꯗ ꯇꯔꯥꯅꯤ ꯄꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯔꯥꯒꯤ ꯇꯔꯥꯅꯤ ꯄꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯍꯥꯎꯔꯩꯈꯥ ꯄꯥꯛꯅ ꯍꯣꯏꯊꯕꯤꯔꯝꯃꯦꯕ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯦꯔꯥꯒꯤ ꯇꯔꯥꯅꯤ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯍꯥꯏꯗꯅꯒ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯦ ꯃꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯔꯥꯅꯤ ꯄꯥꯟꯕꯁꯤꯗ ꯃꯍꯥꯛꯅ ꯐꯠꯇ ꯍꯥꯎꯗꯤ ꯑꯗꯨꯒꯨꯝꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯐꯠꯇꯕ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯈꯨꯟ ꯂꯝ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯍꯥꯎꯔꯩꯈꯥ ꯄꯥꯛꯅ ꯍꯣꯏꯊꯔꯒꯦꯅ ꯍꯣꯏꯊꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯐꯕ ꯑꯣꯏꯔꯛꯀꯗꯕ ꯑꯐꯕꯒꯨꯝꯕ ꯂꯩꯗꯅ ꯂꯟꯒꯩ ꯀꯩꯀꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯍꯣꯏꯖꯤꯟꯕꯤꯔꯝꯃꯦꯕ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯇꯧꯔꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯇꯔꯥꯅꯤ ꯄꯥꯟꯕꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦꯕ ꯁꯦꯂꯣꯏ ꯂꯩꯃꯥꯏꯁꯤꯡꯗ ꯑꯃꯨꯛ ꯆꯠꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗꯩꯅ ꯇꯔꯥꯅꯤ ꯐꯥꯎꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯕꯦꯝꯃ ꯄꯥꯟꯊꯣꯏꯕꯤ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯂꯒ ꯈꯥꯕ ꯃꯣꯡꯕ ꯃꯔꯟ ꯌꯥꯏꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯄꯥꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯆꯤꯡꯉꯨ ꯁꯤꯟꯊꯥ ꯂꯣꯏꯔꯝꯗꯅ ꯀꯔꯤꯒꯨꯝꯕ ꯆꯠꯂꯕꯗꯤ ꯇꯥꯏꯕꯪꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯆꯠꯅꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯕ ꯇꯥꯏ ꯑꯩꯅꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯐꯦꯠ ꯊꯤꯖꯕꯅꯤ ꯑꯗꯨꯗ ꯊꯤꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯎꯁꯤ ꯁꯨꯝ ꯂꯧꯅꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯃꯍꯥꯛꯅ ꯂꯥꯛꯏꯕꯗꯨꯁꯨ ꯍꯥꯏꯔꯤꯕ ꯈꯥꯕꯒꯤ ꯂꯝꯗꯝꯁꯦ ꯃꯍꯥꯛꯅ ꯂꯩꯔꯝꯃꯤꯕ ꯈꯥꯕꯒꯤ ꯂꯝꯗꯝ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯅ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯂꯒ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗꯩꯅ ꯇꯔꯥꯅꯤ ꯄꯥꯟꯕ ꯐꯥꯎꯁꯦ ꯃꯍꯥꯛꯁꯦ ꯆꯤꯡꯉꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯟꯊꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ
ꯅꯤꯡꯉꯣꯜꯁꯤꯡꯁꯦ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯂꯣꯟꯒꯨꯝꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯃꯄꯥꯝꯗ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯥꯕꯒꯤꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯍꯥꯛꯁꯤꯅ ꯀꯣꯛꯍꯟꯒꯗꯣꯔꯤꯕꯅꯦꯕ ꯃꯩꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗꯩꯅ ꯃꯥ ꯇꯔꯥꯅꯤ ꯄꯥꯟꯕꯐꯥꯎꯁꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯥ ꯂꯥꯛꯏꯕꯅꯦꯕ ꯑꯗꯨꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯑꯔꯣꯏꯗꯅ ꯑꯗꯨꯅꯦꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯦ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯨꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯛꯂꯣꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯅꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯥꯎꯔꯦꯜ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯣꯏꯅ ꯅꯣꯡꯃ ꯄꯥꯟꯕ ꯑꯣꯏꯕ ꯃꯔꯝꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯊꯥꯡꯉꯩ ꯁꯦꯡꯕꯒꯤꯗꯤ ꯃꯦꯔꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕꯗꯩꯅ ꯇꯔꯥꯅꯤ ꯄꯥꯟꯕ ꯐꯥꯎꯁꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯑꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯆꯪꯕ ꯌꯥꯗꯕꯁꯦ ꯑꯗꯨꯅꯤ ꯁꯤꯅꯤ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯁꯨ ꯈꯤꯇꯪ ꯊꯤꯖꯤꯟꯖꯕꯅꯦ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯊꯤꯕꯗꯁꯨ ꯈꯤꯇꯪ ꯐꯪꯕꯗ ꯈꯔ ꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯁꯨꯝ ꯇꯥꯟꯅꯖꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯅꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯑꯃꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒꯕꯨꯗꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯨꯝꯕꯅ ꯁꯛꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯃꯄꯥꯝꯂꯣꯝꯗ ꯊꯥꯗꯣꯛꯂꯝꯃꯒ ꯃꯍꯥꯛꯅ ꯂꯩꯔꯨꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯦ ꯃꯍꯥꯛꯅ ꯀꯣꯛꯍꯟꯒꯗꯧꯔꯤꯕꯅꯦꯕ ꯃꯉꯥꯅꯤ ꯄꯥꯟꯕꯗꯩꯅ ꯇꯔꯥꯅꯤ ꯄꯥꯟꯕ ꯐꯥꯎꯁꯦ ꯑꯗꯨꯒ ꯆꯥꯎꯔꯦꯜ ꯍꯧꯕꯗꯩꯅ ꯇꯔꯥꯅꯤ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯅꯣꯡꯃ ꯄꯥꯟꯕꯗꯩꯅ ꯇꯔꯥꯅꯤ ꯄꯥꯟꯕ ꯐꯥꯎꯁꯤꯅ ꯈꯥꯕꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯔꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯈꯥꯕꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯂꯝꯗꯝ ꯑꯗꯨꯕꯨ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯕ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯔꯛꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯉꯁꯤ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯟꯅꯕꯤꯕ ꯂꯩꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ